Caroline ngasidi halakpagi lambido wakhal kaya ama khalli. Mana tawjaruba singdunabu oigadra ngasidi chatluba lambi khuding mai pakpagi lambi uraktabagum tawi. Haukiba mikupta thokiba singsu ningsingli amata chithadana. Migi nungsinana leijaramba marupki marido khaibong tahanbaduna magi apenbabu sengna oikibra khangde. Leisihenbi chanu thoihenbi ahumna nong thuptuna nungsiba mikup kaya semgatkiba maphamdo adu maktadani. Thoihenbini school laktaba numitta makhoi mayam ama changduna chanu phawba yauna leisihenbibu buli tawbikhibani. Leisihenbina u makhongtuda famduna kappa mikupta karimnana noktuna haikhibani numittuda. Aina haidro hiram khudingmakta nangombi amana Caroline dagi henba yaroi haidana. Ngasidi nang aigi igun khanglamani ne. Leishi henbi mapi irachen awaba khonjel phajinna shingnaduna hairi. Ngasi nagna aibu miyamangda lana uhannabu hotnarasu aina sinthariba pishidi lemna mangon nangi nathakta soidana tani aduga asimasu haibige tajo nangna ngasi tawriba kariba napal ai mangaire haina mukleba pumba nongmadi nangbu ngamba amadi lakini matamduda aingondagi hena so nang warakani nangna ngasi aibu karimnaribasina thawna oiduna aidi nangondagi hena mai pakpa misak amadi oikini nangna thadale kaina khanjariba marukki marise oigadra yengba tari nangidamak thamoi singna lepirakpi marup kayam nangi punchida lake haibadusu ai yenge. Wahaido hairam mabu hanna yenglamda chatkiba numittudagi maithiduna kiraga chenkre khallubani. Adugi matung schoolda thengnabadadi nupidu masa ison chonjinduna ring haitharae haibada mane hele haraukhiba. Adubu ngasidi matamduda kakhiba magi napal aremba takri. Lamdam sigi mafam kayada hiram khudingda mai pakna khumang chawsilakliba nongmatang oirabasu nupadugi company da thabak yawge khanjariba nupaduda irang lang thaktuna magi oibagi wakhal sagatjaruba misaktugi loinabi nupiduna oiduna leiramle. Phondani mabung hoi halaktribana sinthasu nupaduda phone tawduna wari sai. Aikhoi amongda ngasidi kai khalino khangdeba inamsida ngasi noigi mola magi interview lawni haibada aduda pokhizani. Mi mai nupi oibududa bujarini nang soyang waita machana bubidoini nangna nungsi thel khunda chaningbadusune shida leirakandadi toina chatpa yarani. Ibani ki luhongbadi chahimuk watkidoidubu chahimuk pukaino ibani pau phaunaroidabasu nate aina sunungdigi phone tawrakani noida changlaktramakso nangbu laptangna dum sinnadoini chahi matada sumangda thodok ani thokpada ahal lamanchingna nungaitena haibagi tawbani. Khangdeda khara leiraga jelamasu phadawni ayambongi mangdi ikaibana mapanga thokpa ngamde. Haurabu nangamo loikrabasida as adui wana teba shum haibani shumdo haigano sibu mayamna tawna taba thabaksu nate aina nang lawroidabasu nate adugi mahunne handak yausangda kaifi machu pirauge nangna pamba thengnaradi aingonda thasilo ai leirage. Laidrasu yareda Jelaga lairaba nupida nupa mayunggi imungsingna mapi marol thenbase thainadagi hauna chani hai inena maite khoigi shinasu imongani gi maribu henu china hali hainayi. Sinthana khangdabani mabung manamadi halakrabani leisihen bisu wabagi ngaihak hiptuna phone yengi marsansu masado press oiruba loiduna nupidugi nakta changduna hipthari. Facebook paiduna lairambada Sakal namba wakhalga mafam khangda mangkhiduna phone do tap hekta mulli. Chalo hogolo mauna trona chairi kholi bai mongi thabai khang mayam selu shilusu hojik pung kya tare. Nupi do inganga I nupa do ki ningak patawba matawda leisi hen bisu upai leita hogatli mapi marol do ama hongduna bathroom da hana changkhri nupa do mathanta tumin cholhawi. Mawa I leina irang ka taw saradana Maumana Facebook ka biden luna da wiki da wani yari dori lam ihene kheladana.
Nupidusu mamai mamittu tathui. Loirabada thoklaktuna sengna taithokhlaga makha kumkhidoi tawbi. Marsan nupidubu khamlai. Abima. Leishi henbisu leptuna mamai onchilai. Mityengduna karino haina wahang hangbagom. Nupadusu haugattuna nupidugi nakta lai. Nang yambungda sauningbra Sanathoi be. Sauningde. Hayengkai Facebook paino. Instagram di pai be. Adusu yambungda password piraga. Toina sijinabudi yade. Nangse mauni. Mau oire haiduna nangi aningba pamu pomba thingjinduna. Nangbo igi makhada thamge haibagi wakhaldudi yambungda lekte. Adubu pamu bana nangbu sena janingi. Jetna nungsi sambal su khazinduna thamningba pokre. Warauge ngamde mataudo. Kuina su oina duna laithokpa ngamde. Chinbana ay yambungbu saude waraude hairamdrabasu nokphet tawram thokibaduna pakhum oira male. Mamongna thabak chathokluwaduna laimanasu mana tawba yabasingdi tawshinbiduna thamlammi. Ngasidi duktu phau manemna thabiduna lairambana chakhumda oina adum changlakle. Laimana nangdi ahanba oibanina waramgani. Phajana dum potharaga leiba yadro. Ngasigidi sum imasi oina tawbirage. Yarni de imasi kaisu ka hina waba oidiye. Thabak ataiso imasina loina tawbirame. Si kaisidi ay adum loisilage. Kamay tawge. Nungai bro chatlubadubo. Hoy nungdi nungai imasi. Ado aidi yam khangba oidabagi yambungna ayamba tawida. Khara su adumaina matung indana khangjin tawni. Ibungogi sanagi dukan chu leibani. Aduda chatpadasu loina ne matung in chindawni. Imadi ichasi nangonda shinarabani ko bema. Nangna na puroiba kupni yingshindawni. Nupa amana mamit laikai koiba koidaba haibasi. Magi loina bidugi makhasu yamna ponbani ko. Hoy masi. Ado aikhoi changi luhongbadi kaidongaida lepna doino. Adugi wari dunini. Imana noida haudoke tawrisi. Handak chahi sidadi imasina tawningdre. Kaigino imasi. Ataigi natteda. Chahi makhaktangda sumangshida thodok ani thokpado imana thokhaningdadana tawbani. Ani thokpa ahum sudradi tawhei di haidana. Thainagi ahalamanchingna haibirami. Oh, aidi adugi akupadi khangdi. Imongna khangdabashingdi imana amata watana takanida. Handak lakadoriba lamtasidana waroi pot puthokduna thambirasi. Aduga nakhoigi chahi hek phabaga luhong kaihongbagi amuk langlasi. Nupina cheluraga yumda kuina leishinbasu aidi pamde. Hayeng ama tawraklabadi kaisu nattabada chokpa ikaiba hekta nanggadoribani. Mani mamaudo wari sana duna sak inchangdo punna thongminari. Somdana kamdauri Tomthen Chanugasu Ponda wari tauri. Chanuna Tomthen kumdi. Chanu su tadrabai khanduna amuksu hanjina kawi. Tadra nangai ngoda minga dum kaukidoro. Ming kaudradi kai kau haino. Mayamna kaunadaba atopa minga ma ingonda kauningba phaudro. Nupidu ikaibana tumin leishilli. Tomthen amuksu hanjina. Kauraroidro. Ikai jaye. Aisha nangi kanano. Tom. Fare. Aingonda atopa ming ama phauba kauning mo poktrida. Thamoiduna ibu nungsiba yaudabaini. Mingau amakha kaudabagi nangba nungsiba watle haiba wakhaldudi nangsu lanida. Adudi ngaire. Chanu ngaiak ik a taururaga sat kauri. Tamcha. Amuka. As. Shiba. Ho tamcha. Tomthen nupiduna uda urabagum thabak to khangpai paishinduna. As. Thamoisu yauri jalo. Chanu su nokphet tawi. Tomthen makha tari. Inakda thamlaga peina yenglashira khangde. Ngamladrane. Aibo ngangmacharo. Angang ne haiba nateda. Ngammadrana hangbani. Yengshiro. Yengkiroise matam chadri. Ish, matam chadri. Nangbu picture pikpa angangi type. Ngasidi thauna yam phagalaida nupase. Nupi pharaga cheninglakpa. Somdane henja thoibi ngasidi nganna tumkhri. Wanglemba ningthisu machabu nungshini yengduna wari tawi. Ningthina.
ꯑꯩꯈꯣꯏꯅꯤ ꯁ꯭ꯀꯨꯜ ꯊꯥꯔꯤꯁꯦ ꯅꯧꯃꯜꯂꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯌꯥꯝ ꯋꯥꯕ ꯃꯥꯜꯂꯤ ꯑꯍꯥꯟꯕ ꯆꯠꯄꯩꯅꯤꯗ ꯁꯨꯝ ꯆꯠꯂꯒ ꯐꯔꯛꯀꯅꯤ ꯁ꯭ꯀꯨꯜ ꯆꯠꯂꯦꯅ ꯑꯥꯗ ꯂꯥꯏꯔꯤꯛ ꯍꯦꯛꯇ ꯃꯌꯥꯝ ꯇꯧꯍꯟꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯄꯥꯍꯟ ꯑꯃꯨꯛ ꯁꯥꯟꯅꯍꯟ ꯑꯃꯨꯛ ꯇꯨꯝꯍꯟ ꯑꯆꯥꯄꯣꯠ ꯈꯔ ꯄꯤꯖ ꯑꯩꯈꯣꯏꯅ ꯂꯣꯏꯅꯔꯤꯕꯁꯦ ꯁꯤꯗꯩ ꯍꯦꯟꯅ ꯃꯣꯏꯅ ꯐꯖꯅ ꯂꯣꯏꯅꯔꯤꯅꯤ ꯈꯦꯠꯅꯔꯤꯁꯦ ꯃꯔꯨꯞ ꯃꯄꯥꯡ ꯃꯄꯥꯟ ꯊꯣꯛꯂꯒ ꯄꯨꯟꯕ ꯃꯤꯔꯛ ꯇꯤꯟꯕꯗꯨꯅꯤ ꯁ꯭ꯀꯨꯜ ꯁꯨꯝ ꯆꯠꯂꯗꯤ ꯃꯥꯅ ꯏꯆꯟ ꯇꯣꯝꯕꯤꯗ ꯑꯗꯨꯝ ꯁꯣꯜꯂꯒ ꯀꯞꯄꯒ ꯀꯥꯗ ꯑꯗꯨꯝ ꯂꯩꯕꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯐꯔꯛꯇꯣꯏꯅꯤ ꯉꯁꯤꯁꯨ ꯌꯦꯡꯉꯨ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯏꯕꯥꯅꯤꯒꯤ ꯅꯥꯛꯁꯤꯗ ꯇꯨꯝꯂꯤꯅꯣ ꯅꯤꯡꯊꯤꯁꯨ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤ ꯋꯥꯡꯂꯦꯝꯕꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯅꯤꯡꯊꯤꯅ ꯑꯃꯔꯣꯝꯗꯗꯤ ꯏꯆꯥꯅꯤ ꯁ꯭ꯀꯨꯜꯒ ꯀꯥꯕ ꯎꯕꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯆꯥꯁꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕꯣꯏ ꯈꯜꯂꯤ ꯈꯪꯗꯦꯗ ꯄꯨꯟꯁꯤꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯣꯡꯕꯅ ꯊꯜꯂꯛꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯂꯥꯛꯄ ꯇꯥꯕꯅꯤ ꯉꯁꯤ ꯂꯩꯔꯤꯕ ꯃꯤꯀꯨꯞꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯨꯛꯍꯣꯡ ꯍꯣꯡꯗꯅ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯍꯣꯡꯂꯛꯂꯤꯕ ꯑꯍꯣꯡꯕꯁꯤꯡꯁꯦ ꯈꯣꯡꯊꯥꯡ ꯍꯩꯅ ꯊꯥꯡꯗꯨꯅ ꯅꯪ ꯑꯩꯅ ꯌꯦꯠꯀ ꯑꯣꯏꯒ ꯑꯣꯏ ꯏꯆꯥꯒꯤ ꯈꯨꯠꯁꯦ ꯁꯝꯗꯨꯅ ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯗꯨꯅ ꯍꯣꯡꯂꯛꯄ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯅ ꯏꯕꯥꯅꯤꯒꯤ ꯄꯥꯡꯊꯣꯛꯇ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯇꯉꯥꯏ ꯐꯗꯕ ꯊꯧꯗꯥꯡꯅꯤ ꯅꯤꯡꯊꯤ ꯇꯞꯅ ꯇꯥꯃꯣ ꯑꯩꯗꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕꯁꯦ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯀꯤꯖꯕ ꯄꯣꯛꯂꯛꯏ ꯋꯥꯡꯂꯦꯝꯕ ꯅꯤꯡꯊꯤꯒꯤ ꯃꯈꯨꯠꯇꯣ ꯂꯥꯝꯗꯨꯅ ꯁꯝꯂꯛꯂꯒ ꯑꯩ ꯂꯩꯔꯤꯉꯩ ꯀꯔꯤꯒꯤꯅꯣ ꯋꯥꯈꯜꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯂꯣꯏꯅꯔꯤꯗꯤ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯁꯤꯗꯤ ꯇꯥꯃꯣꯅ ꯑꯩꯒꯤ ꯂꯦꯞꯄꯤꯕꯒꯤ ꯐꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯍꯤꯡꯕ ꯉꯝꯖꯔꯕꯁꯨ ꯑꯩꯗꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕꯁꯦ ꯁꯦꯡꯅ ꯑꯀꯤꯕ ꯐꯥꯎꯏ ꯅꯛꯅ ꯂꯩꯔꯝꯕ ꯀꯌꯥꯁꯨ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯂꯩꯖꯔꯝꯕꯤ ꯅꯨꯡꯁꯤꯕꯤ ꯏꯆꯟꯗꯨꯁꯨ ꯑꯅꯧꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯇꯤꯟꯈ꯭ꯔꯦ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯕꯒꯨꯝ ꯑꯃꯨꯛ ꯐꯥꯎꯔꯛꯄꯗ ꯑꯩ ꯈꯪꯐꯝ ꯈꯪꯗꯅ ꯋꯥꯏꯌꯦ ꯇꯥꯃꯣ ꯋꯥꯡꯂꯦꯝꯕ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯏꯍꯨꯜ ꯑꯃꯗꯤ ꯐꯥꯎꯏ ꯃꯥꯁꯨ ꯀꯔꯝ ꯅꯨꯡꯉꯥꯏꯒꯅꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯔꯛꯄꯅꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯃꯤꯀꯨꯞꯁꯤꯗ ꯋꯥꯡꯂꯦꯝꯕ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤ ꯃꯇꯝꯗꯣ ꯏꯆꯟ ꯇꯣꯝꯕꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯃꯥꯅ ꯀꯩꯊꯦꯜ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯥꯕꯨ ꯄꯣꯗꯨꯅ ꯀꯞꯄ ꯊꯦꯝꯈꯤꯕ ꯑꯩꯅ ꯏꯆꯜ ꯋꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯕꯦꯒꯇꯣ ꯄꯥꯏꯕꯤꯗꯨꯅ ꯅꯨꯡꯇꯤꯒꯤ ꯁ꯭ꯀꯨꯜ ꯆꯠꯃꯤꯟꯅꯕ ꯍꯜꯂꯛꯄꯒ ꯆꯥꯛ ꯆꯥꯎ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯏꯟꯕ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯀꯤ ꯍꯥꯏꯗꯨꯅ ꯏꯅꯥꯛꯇꯒꯤ ꯃꯤꯀꯨꯞ ꯑꯃ ꯍꯦꯟꯗꯣꯛꯇꯅ ꯂꯩꯈꯤꯕ ꯃꯥꯗꯤ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯕꯁꯦ ꯌꯥꯝ ꯀꯤꯕꯅꯤ ꯋꯥꯡꯂꯦꯝꯕ ꯃꯃꯤꯠꯇ ꯃꯈꯨꯠꯇꯨ ꯊꯝꯃꯤ ꯃꯄꯤꯗꯨ ꯇꯥꯔꯛꯇꯅꯕ ꯅꯣꯏꯗꯨꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯩ ꯅꯤꯡꯊꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯈꯤꯕ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯍꯜꯂꯕ꯭ꯔꯥ ꯈꯟꯗꯨꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯂꯒ ꯃꯉꯣꯜꯂꯣꯝꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯑꯣꯟꯁꯤꯜꯍꯜꯂꯤ ꯋꯥꯡꯂꯦꯝꯕꯗꯤ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯁꯤꯡꯅ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯜꯅ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯒꯤꯁꯨ ꯍꯦꯜꯂꯤ ꯑꯩꯅ ꯅꯃꯥꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯅꯤꯡꯊꯤ ꯃꯄꯨꯔꯣꯏꯕꯕꯨ ꯐꯥꯒꯤ ꯑꯣꯏꯅ ꯂꯛꯅꯗꯨꯅ ꯏꯆꯟ ꯂꯩꯔꯀꯥꯟꯗꯗꯤ ꯅꯨꯡꯁꯤꯕꯤꯗ꯭ꯔꯣ ꯍꯥꯏꯁꯦ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯃꯥꯡꯉꯩꯗꯒꯤ ꯃꯥ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯦꯜꯂꯤ ꯅꯃꯥꯅꯆꯥꯕꯨ ꯊꯃꯣꯏꯅ ꯂꯨꯝꯅ ꯂꯧꯔꯛꯄ ꯃꯔꯝ ꯈꯪꯖꯕ ꯌꯥꯕ꯭ꯔꯣ ꯇꯥꯃꯣ ꯋꯥꯒꯗ꯭ꯔꯣ ꯍꯥꯏꯒꯦ ꯋꯥꯡꯂꯦꯝꯕ ꯅꯤꯡꯊꯤꯕꯨ ꯃꯤꯠꯆꯥꯟꯅꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯅꯪꯁꯦ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯃꯥ ꯕꯕꯥ ꯑꯃꯒꯤꯗꯤ ꯅꯨꯡꯁꯤꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ ꯃꯕꯨꯡꯒꯤꯅ ꯇꯥꯡꯅ ꯇꯣꯝꯊꯤꯟ ꯉꯥꯜꯂꯤꯕꯤ ꯁꯖꯤꯛ ꯊꯕꯥꯅꯤ ꯃꯆꯦ ꯑꯃꯒꯤꯅ ꯅꯨꯡꯁꯤꯕꯤ ꯃꯅꯥꯎꯅꯤ ꯁꯤ ꯅꯠꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯑꯩꯕꯨ ꯊꯥꯖꯕꯗꯨꯅ ꯅꯨꯡꯁꯤꯕꯗꯨꯅ ꯍꯦꯜꯂꯦ ꯈꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯔꯕ ꯁꯥꯒꯩ ꯅꯥꯇꯩ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯄꯟꯊꯧ ꯁꯪꯒꯥꯏꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯑꯅꯧꯕ ꯃꯤꯡꯊꯣꯜꯒ ꯂꯣꯏꯅꯅ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯃꯌꯥꯝꯁꯦ ꯑꯩ ꯍꯥꯟꯅꯗꯒꯤ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯆꯜꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯝꯕ ꯅꯨꯃꯤꯠꯇꯨꯗ ꯍꯦꯜꯂꯛꯈꯤ ꯅꯤꯡꯉꯣꯜꯒꯤ ꯃꯄꯣꯛꯁꯦ ꯅꯨꯡꯁꯤꯕ ꯏꯆꯥ ꯊꯣꯏꯕꯤꯁꯤ ꯅꯨꯄꯤꯅꯤ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯅꯤ ꯈꯟꯕꯗ ꯑꯍꯤꯡ ꯀꯌꯥ ꯑꯃ ꯑꯩ ꯇꯨꯝꯊꯕ ꯉꯝꯗꯅ ꯅꯣꯡꯉꯥꯟꯈ꯭ꯔꯕꯅꯤ ꯇꯥꯃꯣ ꯌꯥꯝꯅꯁꯨ ꯈꯟꯖꯤꯟꯒꯅꯣ ꯏꯆꯥ ꯊꯣꯏꯕꯤꯁꯤ ꯌꯥꯝ ꯄꯤꯛꯂꯤꯌꯦ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯒꯗꯕ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤꯁꯤꯗꯤ
Taibang lichani. Aikhoina pamde phana haiduna so thingba ngamlaroidabani. Sigamba mayam se yam khanjingano pathana badawbiroba. Ningthi. Nongmagi sonjilakpa imagi phibamakni. Ai to phamama khangdre. Phajani yengthoga loire aduibu seba yarimi ahingsida wakhal pangkhanna khanjille. Somdana leshi henbi thabai khangdudi loishinba loirabani. Mapuroibagi mawongduda kada changbasu tangum tawbi. Makhada leige hairabasu mani maku leibana khawdak ama icha chai. Tanduna terrace da kari. Martian so kaduda mathanta porok soli. Sak chabadi loi kiba chahi phari. Thabai khang so tam loishinba loiramani ba. Hawjik phau kada changlakte. Kari dawdana leiri nu khangdiba. Phani yamna tapna ingna loina na buhanabani. Ngashine nupiga phuni he. Haisa batani upai di lai tabana matam len boy kai boy nupi tu ngai pa oina moi ahum ki hangli ba group chat tu da changlai lu na pulak ba oi bana ahum du su kai su koi na batau de loya su koi ni ikai tu na lai bi ba mida natte pai khom bana ijan nupi ga leiram da ba phai haudo moi kai oi ibo nangama phanghau da ba gi chak pa man ba ma yawi nangi do iba yauri bevar kai ning de Martian message ama prap type tau tu na thai Ibai kaine ibungo nang ama si phomna phom charu ei khuta hera nasin hat ke kaine khanbo wakhal du di mi na tredei bai dinner ga mamana bagi machan lo na chen khiba nangna sa tare du de bai khom bai isai ma sakji lai ikai khang de tat pat tau ba mai thaba yo sa ba yo man ba athiba ho tarjan nafi naron se chillo Kay tel da pubige Loyana Ibo nang su pachade he Nang nahan kayam post ay kay na khanjara mero hay sa Ani duki away akum duki marak thatuna Martian na Group se Noya nigi mariyan na nabahang baga job hema na ina tawri sa Loya Martian da mukwan sila Ibay Nang su nang hauraroy na sadik da luhong sila Taam kakhana ba sida sumang da ani thokpa tawhay ka tawhay diga Jahi machon thadawriba nang phatti phatte he hey mi man basak nang yam henjin brabu shukpi he piro jani nang pai khomba na mateng hekta pangshili awai bai su piro noi taw yu che khaw ma yala ga masaka sa yu rai chu khai lambi gi chidai de lep tu ni yeng li ba ai se tawr ga chani phana bu pak chani shakshida loya do ani do gi basan do ta bangam lak trabra karino offline chat kri Martian so nupi to ka da changlak ta bagi charang khoirang na baduna ma so dum thoklakle pai khomba khana pham lai ta bagi khoidau sauning message thajile group tu da hera nuye ne nupi phangki ba da gi aiga sa thawirak ta bai mong ne ba fai atai ga lairi ai nupi hanam da thigi gi adu ga ina noi gi mang da le na rak padi yengo ba minnai sing hai shini pen da bawa ka tum tawram laga ma su thoklakle Martian so Pamong dagi kumtharakle makhadadi haujik phawba leiramlaroi ma su khangi aduna terrace lomda aduma karakle lamda changlakpagi liri ba nungshitna masada yaibado kayadi nungai charang naramba wakhal pukning su tapna ingtharaktuna nungai be ipak amada tawthaba haurakpagum tawbi hauriba upal wapal pumsang sangba akoibagi drishado thawai lupsina yenglingai tunglomdagi kanagumba misak amana Jena punchiliba samlang dubut thadoglak malang bagi ithak ipomda haina humna jagoi sahalakpa tung onthok tuna yenglakpani uriba sakdam duda nujagi misna anido kukkani makauri sitlamba nungchit nungsaso mikup duda lep khragum